Online Manipur YouTube channel swing bir mem pum nong pom kan taram nok seri han badiyam na maru ba update ama Korounganba Khuman dagi thamjage istri naw mayam tonga sandok lok liba sing tha jabigano mayam irang thokta na ba hot na minasi haina Korounganba Khuman na phongduk piri aduga mahaki makata ba update tana FB da social media status thagat pa video thagat pa lepo istri naw sing amukta kakthat lo haina Korounganba Khuman na phongduk piri aduga mathang update asna kanglei pak ki mera dagi lokhachage Arambai Tengolgi Thoumee kaya Mayumda Hannakhre Arambai Tengolgi mathakta manipuri police na handak lokhol agliba thabuk asibu yamna kanna yeng deba phongduk tuna ngasi dagi hona Arambai Tengolgi Thoumee sing khul ngak pagi thabuk thorom sing thaduk tuna makoina hana leramba Arambai unit sing dagi mapot masai yomduna masa gi Mayumda Hanna ba hokre manipur police na lokhol agliba thabuk asibu yaning deba phongduk tuna mafam khar dagi Arambai unit hangbelep legani thatara supna khul ngak pagi thodang loduna lagliba Arambai Tengolgi Thoumee sing da makata na ke hanbelep kadabani haina maira pai bi lup kaya sungasi dagi hauna khongjing singsin ba hokre maira pai bi ima sing na phongdok kibada Arambai Tengol manipuri prajangak senduna lakpani kuki militants sing na sathagada thabuk thong sing adu Arambai Tengol da onsinduna sathari ba asi yaning de haina su phongdoki aduga mathang ki update asna moloi kuki village dagi lanjena ki kuki sing halaktuna masa gi mayum de leiram de haibagi yum kaya gi thong naw thugai kre mamang sahi 2023 gi me hum dagi hauna manipur da thokle bakang lupani gi sathira ba lana asna palen police ki manung chana leiba moloi kuki village ta leiram ba kuki sing lana asna maram moiduna masa gi mayum de thaduktuna satna ki ba adu hana gum amu hanjilaktuna leiram de haibagi ngasi kuki defense committee gi sing ni haina thajaba miyoi khutpu amana kuki gi yum kaya gi thong amadi thongnaw thugaiduna amang ata thokan kre kuki defense committee gi sing ni haiba miyo yankai rum kutta martun amadi atai nungthangna singba kaya paiduna laklaga moloi kuki village tagi mi leina daba yum kaya gi thong amadi thongnaw sing thugaiduna amang ata thokan ki kuki defense committee gi sing aduna thong amadi thongnaw kaya thugai ki yum sing adugi yumbu sing gi maming mathang lauthoki pawasin hai kuki gi yum sing thugai bagi thabuk sathaki ba si kuki defense force committee ni hai ba si gi mai kai gi mafam asida muk hanna lanjena ki ba kuki sing masa gi yum da hanjenduna leiru law hai na khangan ki adubu yum thadoktuna lanjena ki ba kuki sing aduna ngasi phawba halaktuna masa gi yum da leitaba asida asaw phongdoktuna yum kaya gi thong amadi thongnaw thugai duna amang ata thokan ki bani hairi aduga mathang ki update asna state security sing na lawri ba thodang house na thagat pham thogi joy kisan assembly da taba nungai taba wa cm na phongdok ki badu handok pi ranjit Hauzik lamdam asida thokli bi irang asita natana manglam satagi hauna state security sing na lawri ba thodang asi house na thagat pham thogi hai ngasi manipuri assembly mi from the zero awari khudong cha ba lawruga thangmai ban kendro ge mla khumuksam joy kisan na haikre mahakna makata na hai ngarang district manga da leriba manipuri commando gi personal sing khulai thadok pagi khongung sing ki bagi pau ngasi gi pau se sing da hablak patheng nare kari maram gi tamak to na hai ba dukang de adubu state security forcing na lawri ba thodang asi thagat ningai ni maram aduna thuba matam gi manung da solution ama purak na cm na hona biu security forcing na khulai thadok badi yek na bada kudong sa balorok pe yai amorom da social media da state forcing bu karim kathai na duna warul sing thakalak pa thengnare madu sumyam na tobiganu hairi amorom da zero hour asigi kudong sa balorok sugnu kendro gi mla ke ranjit na hai ki bada democracy chat pa lebak asigi laisang amagum loba assembly da ta bada nungai ta wafam kaya chief minister na hai ki badu handok pi yo haina speaker gi pukning sing sit ki magna makhata na hai ki bada ngarang house da wangang lingi de chief minister na taning de haina hai ki bu wafam ngasidi media da reporter ogle aihak isadi ta singna siam na haiba wafam adu tahudre praja gi mihut am oiriba amana house ta wangang bada taning de haiba si phajaba wali lamdam asigi miyam gi lantum amadi punsi amadi ngam khoi ngak na ba leiriba mla singki manung da kuki zo mla tarana ngam khoi thugai na ba hona de madu gi damak ta makhoi taragi mathak ta house ki privilege and ethics committee na lauki wore madu house ta thambiyo haiki aduga mathang ki update asna curfew tawre haina amuk lauthok komthok le haina amuk lauthok tuna miyam da samam na pokhali basi chumlibra surjakanta Hauzik sa thari batara kan itu subang manipuri legislative assembly gi manga suba session ngasi nini subang from dagi zero hour gi khudong sa balawr gangarang DC Imphal West na thoki bu order amana Imphal West district da curfew thamle haina lauthoroki madugi matung da curfew amuk komthok le haina anu bu order amuk thoki thodok aduna miyam da samam na ba kaya pokhan ki sumlibra la libra haina hangnaki masina thoktana ba mari leina basing na thabok lokhat piyo manipuri lenga ki ipau gi loisang directorate of information and public relation DIPR gumba aseng ba pau pi tuna khangan komthoki haina speaker gi pukning singsin ki amarom da opposition congress ki MLA ke megasan rangasi house ta phongdok ki wafam de house ki member sing na house ta tongan ba wafam sing pukhat pa matam da mic muthat pagi thabuk hek sa tharakle masing house ki member gi hakmat pani kanana mic asi sena bage thawong asi condemn tawfam thok pra thok tabra haina MLA megasan rangasi manipuri legislative assembly gi mipam zero hour gi tanja loduna speaker da hanki MLA megasan rana makhata na house ta thamki badi thawong asi matung da amuk hanna thok ta na ba hot na biyo haiki adu mathang ki update asna karigumba PR lakpa amadi afaspa amuk hanna thamlaklabadi ekhoi hena awaba tagani Joy Kumar National People's Party MPP gi national vice president oiba hanagi deputy
CM Yumnam Joy Kumar Hannakhre manipuri nongmani ni sida thoklibi irang asina kariguma PR lakpa amadi afaspa amuka na thamlaklabadi ekhoi hena awaba tagani wafam asing asi naurem thongda leiba party asigi state office ta pangthokpa pawmising unabadam hangna phongdokibani magna makatara duna manipuri thoklibi irang asina manipuri tungda kari oirakadabagi haibasi aruba phibam oirakani thoklibi irang asina kana ni yengli haina asisu miyamna khangjinba pai thoklibi irang asi kanagi khujil thorangdagi thoklibano haibadu naineba chumgani central agency kayana kupna thijili amadi yengsilli haibasi khangminasi Ministry of Home Affairs ki mideng matung ina handaki anoba organization na trangna loop kharna thokan bani haina lawram beyai hairiba loop sing adu unlawful organization ni haina law thorok beyai hojik oiriba phim asida lengak na sumunna khanaraga kari tawduna afabo ohenna hotna biu police commando sing unaduna yanaba purakna hotna riba amadi soktuna leiriba additional SP unakhiba bu thagatli thokliba irang asi geopolitics ke khut yauribra haibadu kupna khanaba mathau tai PR lakpana mangjugudoriba se khoi khaktani kuki singi damakta di mangjaba leiroi haina su khangminna si haiki video sing bibagi damakta mayam pumnong po amukah na thagachari anoba update ki damakta online manipur YouTube channel na sabunuk sibiduna subscribe to thank you